Hi mayam, mamagtada kagi channel se bujing biro kwai puno pui kong na kurum jari mayam koi yam nungai ta bahai tare ko imale bak manipur da sukui base lan amadi ising sau kya thok na wana tar mutung da ikang da mu koi ka sarga yam nak na leiba kagi jiri da ai tare ko jiri da mu da ki maintenance na yam usitaba mongda idi yam thawoi usitaba mongda yam laina laksaba mong tor pose pen depende ado koi I masel di koi sum hanana laigani ado koi gi kasarom da su koi gi oza sing koi alaman sing yam phom da di khanari kamai karam matau karam na idi mating pangani kai na haide moi di matik chau klai pai ba kabum tene koi na moi na hakthik na moi ga sanga ga lanjing na rusu ngambana te kai na haide koi di ID hanagi dumaina khulai utuba du paina daga changyeng boi di pangal da fuduk na bayai ba ko asidi moi di matik chaba plan yat pa loiraga khulai matik chaba pai loiraga ID moi na loro pa fi ne na ko koi na tak na moi ga mayok na rubu sungam da ba hai tare ko yam te na depende adoi ta matam punang tai koi na koi jiri chano singi mukta koi lepna lai ko wana ta tam dai ko ji mafam da senthong gi mateng amadi phiron charon kai amagi mateng keno to naba mateng pang na bi dam dai ko ja singa pira ko keno singa ko ta damte ko khangya loina ado ko su yang tu bi da ko lekai pula ka satna ko su yam atu tam da mateng pang na bana jarake aduga jiri da leiba aigi subscriber viewers ichinaw sing mayam na ko aingonda contact tawrapa yawe ba ko smaina tawre khole chiche hana admaina contact tawrapa su yawe yam sathina nungai te ba ko do khoisu angamba mateng sen thumgi oiro khoi ngamjaba khoisu khara du mateng pangani aduna jiri gi chinaw sing objection leibi wi mai ben sing objection leibi ko te kari haini khoisu ko ngamjaba du mateng tawrakani ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯑꯩꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝꯅ ꯅꯣꯛꯄ ꯀꯦꯕ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯝ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯁꯨꯝ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗ ꯍꯦꯛ ꯂꯦꯞꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯦꯅꯦꯜꯁꯦ ꯗꯥꯎꯟ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯍꯥꯏꯗꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯞꯇꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨꯕꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯆꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯇꯕ ꯇꯥꯔꯒꯗꯤ ꯀꯨꯏꯅ ꯊꯥꯒꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯗꯥꯎꯟ ꯑꯣꯏꯔꯤꯑꯕꯀꯣ ꯚꯤꯌꯨꯋꯔꯁꯨ ꯃꯥꯡꯈꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯇꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯃꯔꯛ ꯃꯌꯥꯗ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯉꯁꯤꯁꯦ ꯁꯟꯗꯦꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯡ ꯀꯟꯅ ꯍꯩꯊꯔꯤ ꯑꯌꯨꯛꯅꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯇꯕꯅꯤꯅ ꯈꯔ ꯐꯩꯌꯦꯕꯀꯣ ꯅꯣꯡ ꯇꯥꯔꯁꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯁꯥꯟꯇꯤꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯂꯧꯕꯨꯛ ꯂꯣꯝꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯧꯕꯨꯛꯁꯦ ꯍꯧꯖꯤꯛꯇꯤ ꯁꯝꯕꯣꯠ ꯈꯣꯏꯕ ꯇ꯭ꯔꯦꯛꯇꯔꯅ ꯈꯣꯏꯕ ꯍꯧꯅꯔꯦꯕꯀꯣ ꯂꯧ ꯎꯕꯒꯤ ꯔꯦꯗꯤ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯧꯕꯨꯛꯁꯤꯒꯤ ꯐꯤꯕꯝꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯑꯩꯁꯨ ꯀꯟꯅ ꯃꯥꯡꯒꯣꯟ ꯋꯥꯏ ꯇꯩꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯅ ꯁꯤꯒ ꯀꯟꯅ ꯊꯕꯛ ꯁꯨꯔꯤ ꯑꯗꯒꯤꯗꯤ ꯃꯆꯥꯇꯣꯝꯕꯤꯅ ꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯀꯣ ꯃꯥ ꯃꯈꯥꯗ ꯄꯥꯏ ꯃꯊꯛꯇ ꯇꯜꯂꯦ ꯍꯥꯏꯅ ꯑꯗꯣ ꯑꯕꯨꯡꯉꯣꯅ ꯃꯊꯛꯇ ꯄꯥꯈ꯭ꯔꯦ ꯃꯥꯗꯤ ꯈꯔ ꯏꯪꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯈꯥꯗ ꯌꯥꯝ ꯏꯪꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦꯕ ꯃꯥ ꯑꯗꯨꯅ ꯃꯊꯛꯇ ꯑꯣꯏꯅ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯐꯃꯨꯡ ꯃꯊꯛꯇꯀꯣ ꯑꯗꯨꯒ ꯃꯥꯏ ꯊꯣꯛꯄ ꯃꯥꯏꯒꯤ ꯊꯕꯛꯅꯦ ꯁꯨꯅꯔꯤꯁꯦ ꯇꯧꯅꯔꯤꯁꯦ ꯑꯗꯣ ꯑꯩꯁꯨ ꯑꯩ ꯊꯣꯛꯄ ꯋꯥꯏ ꯇꯩꯔꯤ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯊꯕꯛ ꯁꯨꯅꯔꯤꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯍꯥꯟ ꯖꯦꯅꯝ ꯊꯝꯈꯤꯕꯗꯣ ꯖꯦꯅꯝ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯥꯖꯜꯂꯦ ꯁꯤꯒꯤ ꯂꯩ ꯁꯤꯒ ꯂꯩ ꯍꯧꯔꯝꯕꯗꯣ ꯂꯩꯗꯣ ꯁꯤꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯖꯦꯅꯝꯁꯦ ꯁꯤꯗꯩꯁꯤꯒ ꯊꯥꯖꯜꯂꯦ ꯈꯔ ꯇꯧꯔ ꯊꯥꯖꯜꯂꯦꯕ ꯑꯗꯨꯒ ꯁꯤꯒ ꯖꯦꯅꯝꯒꯤ ꯀꯧꯇꯥ ꯈꯔꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯂꯣꯕꯦꯔꯥ ꯆꯥꯔꯥ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯅꯔꯁꯔꯤꯗꯒꯤ ꯂꯧꯔꯛꯄ ꯑꯦꯂꯣꯕꯦꯔꯥꯗꯣ ꯑꯗꯣ ꯆꯥꯔꯥ ꯊꯣꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯎꯔꯕ ꯆꯥꯔꯥ ꯊꯣꯛꯂꯛꯏꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯔꯥ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯔꯨ ꯄꯥꯜꯂꯦ ꯂꯩꯗꯤ ꯁꯥꯠꯇꯦꯕꯀꯣ ꯑꯁꯤꯁꯤꯅ ꯍꯥꯃꯦꯡꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯃꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯕꯗꯤ ꯇꯦꯟꯇꯅꯦ ꯑꯩꯒꯤ ꯃꯣꯔꯣꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯣꯔꯣꯛ ꯉꯁꯪ ꯉꯥꯡꯉꯤꯗꯤ ꯎꯔꯕ ꯐꯖꯗ꯭ꯔꯥ ꯃꯣꯔꯣꯛꯁꯦ ꯉꯁꯪ ꯉꯥꯡꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛꯁꯦ ꯂꯣꯏꯅ ꯂꯤꯔꯦꯕꯀꯣ ꯑꯁꯤꯁꯨ ꯉꯥꯡꯉꯦ ꯑꯗꯨ ꯈꯔ ꯉꯥꯡꯉꯦ ꯃꯀꯣꯛꯁꯦ ꯑꯁꯣꯝꯗꯁꯨ ꯂꯣꯏ ꯉꯥꯡꯁꯜꯂꯦ ꯎꯔꯕꯁꯦ ꯁꯤꯗꯁꯨ
Sidasu ngange, sidasu ngange, egi umurok loina ngange ko ma'am. Sidasu ngange ko. Aina umurok se kana tawdreba. Du kaigine chathoningdana ko samaina decoration gi taitana. Phajabadu da ne khangbra. Ai sadreba ko samaina thamme mayam laga yengnebe yena. Adu yam phajabadu phajadra. Phajam tawbani. Aduga huji ai kai jenghalakani khoi gi hinggongi potchai jenghalake sumko tigai karon singdo smaine hingi sobri su hingi sobri gi se maton se sanna loi tathome khoi gi sanna changa ga ko tathome du maton si loi tathome sanna sobri gamta leije ko myam tu se uraba loina tathome saung mana loi ba koi aduga ai gi khamen siga le khamen han si hodra khamen je ko aduga siga haina pambi su hingaure jongsak pambi hinge loi hinge karon dis mane sum pali ko matum pali ngasi karon khare hei ba ko yon bagi aduga yada lichu pambi sisu hingi ko aduga agi yenam do jenghalake agi yenam do samaina leire du yenam samaina leire hingi ko aduga nahangi ising ichau da loina lakhut khrini basi mayam de ko siga su leire du siga manung daga hapa ka thammi neina hauji phau lau thaji ko mayam samaina sum siga su leire ji jena kang thota logai smai tawra thammine ban han thamba do dugai lauthji ba ado aina somna kanda agi ising changuba ising thumuba mafam do sidani ko aduga palukabi ka se phajabana loire haujikan se palukabi ka yam chaw ba yawe ko aduga jenam gi phibam na samana lairi asi jenam china lokhot pangam hauda ba jenam ne ba ko asina pukpa nang haudra ba ado pukpa nang haudra ga su yenam se kaim tawdre ba ko si haudre ba ko aduga sida awasabi pambi madi haidaraga samaina si re du mem hingde ko ati mambim di aduga siga morok koi bi morok se tu si se si re si pambi sima shu aduga sidam di hinge aduga ada umorok pambim ju hawi du mayam jenghalake ko zum tawraga te se morok pambim ju hawi ko morok mayam pali sisu si hodre si kang thang mathak ta leibin mai wang thangat pani ba koina no ma di hingaure aduga ananbi na sida leire ko ananbi leire aduga jenim pambi sing siga leire ko sida sigi lei pambi se torogot haibra kaino dugi lei duni ba ko shiru bani ma se do ji hinge du uraba macha mana haurei sa hingjare ko sidre aduga asigi lei sida lei pambi ma hobodo sigre ma akoi dana ising afabana ga heira ko laga hingna be hona bani ba ko ma sigre hingdre aduga asita kundo phajabi se leire kundo phajabi su sidre ko aduga sitai su siga da mande mana no bo chong ko dong na tabe aduga tay gilo hingi mayam singi chaw matungda aise oma tuge tawe na tuge tawa ani da yam nokninge ise karan da tawle aduga hojik mayam aise singi chaw matungda ko ai mai se uring mayam chong thore ba ko singi chaw gi ising do phatta ba ising ni na ko ai sijina budi sijina de doiga su khongna chana khona ising khutna paina khona tawbani na ko adui mahik to mahik adu dagi ra khangja ba mahik thungne ba ko te sida so ma thunge aduga swai su am thungne ba ko ai je mahik jam thungalle hai tare katang mor ko pasi ade ba ko mahik jam thungan ba min koina tawe ise khagi kheki ko smaina min jan pale la 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 mayam huji khoi barak to kyam jamna kangdharage yengsi law ko nahan chawrambado aduduga hojikna kyam jamna ising do handarage habado yengsi bu ko aduga khoi gi lambi su yeng halake khoi gi lambi su ne khoi gi fantastic lambi ai tare bu ko lambi se hakta aloi bini ba hoji su tawi se do jeng halake ai hoji ge mafam yawre gen hangdoge aduga yeminasi mayam ai hoji ge te thoklaga somna kandana khoi gi awang lambi ni ko adu samaina chainung thara kholaga chatpa yabagi film thamme aduga somna kandadi khoi chatna dre bako somna kanjina khamai gi duni ba ado gari sorok ki lambi chatpa gi di ko somna kanjina shortcut oye bako shortcut orega su lambi se yengune sigi lambi se kama cha tuino ba se aya hoji ki condition ai sing jawram badagi ko ko lambi si condition jen dang jeng asida nga school chatpa yabra ba sigi lambi samai to lambi sida samaina lambi phatte bako mayam aduga khoi pukhi gi sing samaina thallaga leire aduga khoi ki hana gi yumpham duni ko ai chatoi se ki buki jaiye jungle marak tani ne chang doise sing jenghan bat mayam sing jenghan do jungle marak tani aitum chasi ko borak ada ure du borak pak na leiram bado hodi loi handa kharaga yamna ing tappi ki type ta leigre sing je
nahанwꯥꯏꯗꯤ ꯃꯩ ꯇꯥꯡꯉꯤ ꯍꯦꯟꯒꯠ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯥꯏꯀꯩꯁꯦ ꯆꯠꯄ ꯀꯤꯖꯔꯦ ꯁꯤꯗꯩꯁꯤꯗ ꯁꯤꯡ ꯀꯌꯥꯝ ꯂꯣꯛꯅꯍꯧꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯎꯔꯕ ꯁꯤ ꯃꯌꯥꯡꯒꯤꯅꯦꯕꯀꯣ ꯁꯤꯡ ꯌꯥꯝ ꯂꯣꯛꯍꯧꯔꯦ ꯃꯣꯏ ꯏꯁꯤꯡ ꯏꯆꯥꯎꯗ ꯎꯒ ꯃꯌꯥꯝ ꯌꯥꯎꯏꯁꯦ ꯎꯒ ꯃꯌꯥꯝ ꯂꯣꯛꯏꯅꯦ ꯑꯩꯌꯥ ꯃꯌꯥꯝꯗꯨ ꯎꯔꯕ ꯏꯁꯤꯡꯗꯣ ꯁꯤꯖꯧꯅ ꯄꯥꯊꯔꯝꯕꯅꯤꯅꯀꯣ ꯁꯤ ꯀꯩꯅꯣꯅꯦꯕ ꯀꯩꯒꯩꯅꯦ ꯀꯩꯅꯣꯗꯣ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯀꯥꯎꯁꯤꯡꯗꯨꯅꯦꯕ ꯁꯦ ꯀꯥꯎꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯂꯩꯍꯧꯔꯤꯅꯤꯁꯦ ꯎꯔꯕ ꯁꯤꯖꯧꯅ ꯏꯁꯤꯡ ꯂꯥꯛꯑꯝꯃꯤꯅꯤꯁꯦ ꯑꯗꯨꯒ ꯕꯣꯔꯥꯛꯀꯤ ꯏꯁꯤꯡ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯍꯧꯖꯤꯛ ꯍꯟꯊꯔꯒ ꯂꯩꯁꯟꯅꯔꯤꯁꯦ ꯌꯦꯡꯉꯨꯕ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯕꯣꯔꯥꯛꯁꯦꯀꯣ ꯌꯦꯡꯉꯨ ꯅꯦꯝꯊꯈ꯭ꯔꯦ ꯌꯦꯡꯉꯨ ꯂꯩꯔꯥꯏꯁꯤꯒ ꯌꯦꯡꯉꯨ ꯑꯩ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯆꯪꯒꯦꯀꯣ ꯁꯤꯗ ꯂꯩꯔꯥꯏꯅꯤꯗꯅ ꯃꯈꯥ ꯌꯧꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯁꯤꯗ ꯂꯩꯕꯗꯣ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯕꯗꯣ ꯍꯟꯗꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯌꯨꯕꯤ ꯄꯥꯝꯕꯤꯗꯣ ꯅꯍꯥꯟꯉꯩꯗꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯒ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗꯗꯤ ꯌꯨꯕꯤ ꯄꯥꯝꯕꯤꯗꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯕ ꯌꯥꯔꯝꯃꯔꯣꯏꯕꯀꯣ ꯍꯟꯗꯛ ꯂꯩꯔꯝꯗ꯭ꯔꯦ ꯏꯁꯤꯡ ꯀꯪꯊꯕꯗ ꯑꯗꯨꯒ ꯕꯣꯔꯥꯛ ꯋꯥꯡꯃꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏꯒꯤ ꯆꯣꯔ ꯇꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯅ ꯇꯥꯗ꯭ꯔꯥ ꯐꯖꯅ ꯄꯤꯗ꯭ꯔꯥ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯅꯤꯡꯈꯥꯏꯔꯒ ꯃꯣꯏꯔꯣꯝꯗ ꯐꯖꯅ ꯂꯝꯁꯦ ꯄꯤꯔꯤꯕ ꯏꯁꯣꯔꯁꯤꯅ ꯇꯧꯔꯤꯁꯦ ꯏꯁꯣꯔꯁꯦ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏ ꯃꯣꯏꯔꯣꯝꯗ ꯀꯌꯥꯝ ꯌꯥꯝꯅ ꯄꯤꯔꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯔꯣꯝꯗ ꯑꯃꯨꯛ ꯅꯤꯡꯈꯥꯏꯍꯜꯂꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃꯨꯛ ꯄꯤꯕ ꯌꯥꯔꯕꯅꯦꯕ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯌꯦ ꯏꯁꯣꯔꯁꯦ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯕꯣꯔꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯑꯁꯤꯒꯤ ꯋꯥ ꯄꯥꯝꯕꯤꯒꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯀꯣ ꯑꯁꯤꯒꯤ ꯋꯥ ꯄꯥꯝꯕꯤꯒꯁꯦ ꯑꯃꯠꯇꯒ ꯎ ꯄꯣꯟꯇꯦꯕ ꯃꯇꯣꯟ ꯌꯧꯅ ꯊꯨꯝꯃꯒ ꯎꯗ꯭ꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯃꯈꯣꯡ ꯌꯧꯅ ꯎꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯑꯩ ꯁꯤꯗ ꯂꯩꯅꯦ ꯐꯖꯗ꯭ꯔꯥ ꯚ꯭ꯌꯨꯒꯁꯦ ꯃꯑꯣꯡ ꯇꯥꯗ꯭ꯔꯣ ꯑꯩ ꯏꯁꯤꯡ ꯀꯪꯊꯕꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯀꯪꯊꯕꯗꯒꯤꯀꯣ ꯕꯣꯔꯥꯛꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯀꯟꯕꯗꯨꯗ ꯕꯣꯔꯥꯛꯂꯣꯝꯗ ꯂꯥꯛꯄ ꯁꯪꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯕꯣꯔꯥꯛ ꯂꯥꯛꯏꯅꯦ ꯑꯩꯁꯨ ꯎꯕ ꯐꯪꯉꯦ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝ ꯆꯥꯅ ꯃꯃꯤ ꯑꯩ ꯁꯤꯔꯦ ꯄꯦꯛ ꯄꯦꯛ ꯂꯥꯎꯏꯅꯦ ꯀꯥꯡꯒ ꯇꯥꯗ꯭ꯔꯥ ꯈꯪꯗꯦ ꯀꯥꯡꯒ ꯇꯥꯔꯗꯤ ꯂꯧꯕꯖꯥꯠꯅꯤ ꯕꯨꯡꯒꯥꯗ ꯀꯥꯡ ꯌꯥꯝꯅ ꯀꯟꯕꯅꯦ ꯀꯥꯡ ꯌꯥꯎꯔꯛꯇ ꯃꯥꯜꯂꯦ ꯃꯌꯥꯝꯗꯨ ꯁꯤꯒꯤ ꯃꯅꯥꯁꯦ ꯀꯩꯅꯣꯁꯦ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯒꯤ ꯃꯔꯨꯁꯦ ꯃꯅꯥꯗꯤ ꯁꯦꯠꯂꯦ ꯇꯨ ꯁꯨꯃꯥꯏꯅ ꯄꯥꯟꯕꯗꯣ ꯃꯔꯨ ꯄꯥꯟꯕꯗꯣ ꯑꯁꯤꯁꯦ ꯌꯥꯝ ꯌꯣꯟꯕꯅꯤ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗ ꯌꯥꯝ ꯌꯣꯟꯕꯅꯦꯕ ꯁꯤꯁꯦ ꯈꯥꯃꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯉꯧꯔꯒ ꯈꯥꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯌꯥꯝ ꯍꯧꯋꯦꯕ ꯃꯌꯥꯝ ꯆꯥꯅꯤꯡꯉꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯄꯤꯔꯛꯀꯦ ꯑꯩꯗꯤ ꯆꯥꯗꯦ ꯑꯩꯗꯤ ꯍꯩꯅꯗꯦ ꯁꯤꯁꯦ ꯆꯥꯕ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯦ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯀꯤꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯁꯨꯍꯧꯔꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯗ ꯖꯪꯒꯜ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯄꯨꯔꯥ ꯖꯪꯒꯜꯅꯤꯁꯦ ꯄꯨꯔꯥ ꯖꯪꯒꯜ ꯑꯗꯨꯗꯩꯗꯨꯗ ꯁꯤꯗꯩꯁꯤꯗꯅꯦ ꯀꯔꯤ ꯄꯇꯥ ꯄꯥꯝꯕꯤ ꯑꯃ ꯀꯩꯅꯣ ꯄꯥꯏꯔꯛꯏꯁꯤꯕꯨ ꯁꯤꯗꯁꯨ ꯀꯔꯤ ꯄꯇꯥ ꯄꯥꯝꯕꯤ ꯍꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯎꯔꯕꯁꯦ ꯀꯔꯤ ꯄꯇꯥ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯍꯧꯋꯦꯕ ꯑꯗꯣ ꯖꯪꯒꯜ ꯃꯔꯛꯁꯤꯗ ꯂꯩꯈ꯭ꯔꯦ ꯀꯤꯖꯩ ꯁꯤꯒ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯁꯤꯁꯦ ꯊꯥꯡ ꯑꯁꯥꯡꯕꯅꯅꯦ ꯐꯠꯀ ꯊꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯝꯁꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯅꯣꯡꯈ꯭ꯔꯦ ꯃꯝꯁꯤ ꯋꯥꯏ ꯁꯪꯉꯦ ꯑꯩ ꯃꯌꯥꯝ ꯑꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯝꯁꯤ ꯃꯂꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯥꯎꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯝꯁꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯒꯤꯁꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯖꯪꯒꯜ ꯑꯣꯜꯂꯦꯕꯀꯣ ꯑꯗꯣ ꯊꯥꯡ ꯑꯁꯥꯡꯕꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯣꯛꯇꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯗꯣꯛꯇꯣꯏꯅꯦ ꯑꯩꯅꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯨꯝꯗ ꯆꯪꯉꯒ ꯑꯗꯨꯒ ꯃꯈꯥ ꯊꯥꯕ ꯚꯤꯗꯤꯑꯣ ꯀꯔꯤ ꯍꯥꯞꯄꯛꯄ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯒꯦꯠꯁꯦ ꯈꯨꯂꯨꯝ ꯑꯃ ꯇꯧꯏ ꯑꯩꯈꯣꯏ ꯒꯦꯠꯁꯦ ꯍꯥꯡꯗꯣꯛꯄꯒ ꯊꯤꯡꯖꯤꯟꯕꯒꯗ ꯏꯟꯖꯥꯡ ꯀꯪꯁꯤꯜꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯑꯃꯐꯥꯎ ꯁꯤꯗꯦ ꯃꯌꯥꯝ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯣꯏꯅ ꯍꯤꯡꯍꯧꯔꯦ ꯑꯃꯠꯇꯐꯥꯎ ꯁꯤꯗꯦ ꯑꯩ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅꯤ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗꯨꯒꯗꯤ ꯁꯤꯕꯀꯣ ꯑꯗꯨꯒꯤ ꯁꯤꯒꯗ꯭ꯔꯥ ꯄꯥꯈꯠꯄ ꯁꯤꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯁꯨꯔꯤ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯗꯥꯒꯩꯒꯁꯦ ꯉꯁꯤ ꯈꯔ ꯅꯨꯡꯉꯥꯏꯅꯗꯦꯕꯀꯣ ꯑꯩꯈꯣꯏꯅꯤꯁꯦ ꯉꯁꯤ ꯈꯔ ꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯥꯎꯅ ꯂꯩꯕꯗꯨꯗꯅꯦ ꯃꯥꯁꯨ ꯋꯥꯒꯁꯦ ꯌꯥꯝ ꯉꯥꯡꯗꯦꯕ ꯉꯁꯤꯁꯦ
ꯑꯗꯨꯒ ꯆꯦꯡꯉꯛꯀꯦ ꯃꯥ ꯀꯔꯤ ꯉꯥꯡꯉꯤ ꯌꯦꯡꯁꯤꯀꯣ ꯀꯩꯗꯧꯕꯤꯔꯤꯒꯦ ꯁꯣꯝꯕꯨ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯕꯅꯤꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯅꯪꯕꯨ ꯃꯤꯅꯥꯏꯅꯦꯅ ꯅꯤꯡꯊꯧꯗꯧꯅ ꯍꯤꯡꯉꯤꯕ ꯅꯪꯕꯨ ꯀꯅꯥꯅ ꯍꯥꯏꯅꯣꯕ ꯅꯪꯕꯨ ꯀꯅꯥꯅ ꯃꯤꯅꯥꯏꯅ ꯍꯥꯏꯔꯛꯏꯅꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯁꯃꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯏ ꯆꯁꯃꯥꯁꯦ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯁꯃꯥ ꯑꯁꯦ ꯗꯥꯟ ꯇꯧꯕꯤꯔꯣ ꯀꯁꯥꯔꯒꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯈ꯭ꯔꯦ ꯈꯪꯗꯦ ಇದು ಬರಾಕ್ ಮ್ಯೂಸಿಯಂ ಹೈಬ್ರಾ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ಬರಾಕ್ ಮ್ಯೂಸಿಯಂ ಹೈಬ್ರಾ ಬಂದ್ರಪುರ ಲೆಬಿದೋ ಅದುಗ ಮತಂ ಖಾನಿ ಮುಂತಂದ ꯂꯩꯔꯅꯤ ꯑꯗꯨ ꯁꯤꯒꯤ ꯆꯁꯃꯥꯁꯦ ꯅꯪ ꯈꯔ ꯌꯥꯎꯗꯦ ꯋꯥꯔꯤ ꯏꯅ ꯊꯝꯗꯣꯏꯃꯤ ꯑꯅꯨꯈꯃꯟ ꯃꯋꯥꯒꯤ ꯆꯁꯃꯥꯅꯤ ꯑꯅꯨꯈꯃꯟꯅ ꯃꯇꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯐ꯭ꯔꯤ ꯂꯤꯠꯇꯅ ꯎꯠꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯐ꯭ꯔꯤ ꯂꯤꯠꯄ ꯍꯩꯅꯗꯦꯕꯀꯣ ꯃꯌꯥꯝ ꯐ꯭ꯔꯤ ꯂꯤꯠꯂꯨ ꯐ꯭ꯔꯤ ꯂꯤꯠꯂꯨ ꯍꯥꯏꯕꯗ ꯌꯥꯗꯦꯕꯀꯣ ꯃꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯐ꯭ꯔꯤꯁꯤꯗ ꯂꯧꯊꯣꯛꯑꯒ ꯂꯩꯕ ꯑꯗꯣ ꯑꯩꯅ ꯑꯛꯇꯥ ꯍꯥꯏꯗꯤ ꯑꯛꯇꯥꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄꯅꯤꯅꯀꯣ ꯃꯥꯁꯦ ꯐ꯭ꯔꯤ ꯂꯤꯠꯇꯅ ꯍꯦꯛꯇ ꯌꯥꯎꯔꯛꯄꯅꯦꯕ ꯅꯕꯨꯛꯇꯨꯗꯤ ꯌꯦꯡꯍꯟꯅꯤꯡꯗꯦ ꯁꯩꯇ ꯁꯥꯈꯤ ꯅꯪ ꯅꯕꯨꯛꯇꯨ ꯐꯤꯕꯝ ꯀꯥꯏꯕꯣ ꯐꯔꯦ ꯇꯁꯇꯦ ꯀꯥꯔꯤ ꯑꯗꯨꯅ ꯐꯔꯦꯗꯅ ꯖꯦꯟꯇꯜꯃꯦꯟ ꯃꯥꯜꯂꯦ ꯖꯦꯟꯇꯜꯃꯦꯟ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯗ ꯉꯁꯥꯏ ꯅꯨꯡꯗꯥꯡꯗ ꯆꯥꯅꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯍꯟꯖꯟ ꯄꯤꯖꯗꯣꯏꯅꯤ ꯀꯩꯗꯧꯖꯔꯨꯅꯤ ꯑꯩꯒꯤ ꯑꯃꯨꯛ ꯊꯣꯡꯉꯅꯤꯔꯛ ꯆꯥꯕ ꯁꯤ ꯃꯉꯥꯏꯔꯦꯗꯅ ꯐꯠꯇ꯭ꯔꯣ ꯑꯁꯤ ꯑꯁꯤꯡꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯀꯣꯛꯅꯤ ꯑꯁꯤꯡꯕ ꯃꯇꯩ ꯃꯅꯥꯎꯅ ꯈꯟꯒꯗꯕ ꯀꯣꯛꯁꯦ ꯑꯌꯨꯛꯇ ꯊꯣꯡꯕ ꯌꯦꯟꯁꯥꯡ ꯅꯨꯡꯗꯥꯡꯗ ꯆꯥꯕ ꯅꯨꯡꯗꯥꯡꯗ ꯊꯣꯡꯕ ꯇꯥꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯕ ꯍꯦꯟꯖꯥꯡ ꯑꯃꯅ ꯑꯅꯤꯔꯛ ꯆꯥꯕꯁꯦ ꯑꯁꯤꯡꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯈꯨꯗꯝꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯁꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯈꯨꯗꯝꯗꯨꯅ ꯁ꯭ꯋꯥꯏ ꯇꯣꯡꯊꯣꯔꯛꯑꯦ ꯁ꯭ꯋꯥꯏ ꯄꯤꯁꯜꯂꯛꯑꯦ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯅꯁꯛꯗꯣꯛ ꯐꯖꯩꯗꯨꯕ ꯀꯔꯤꯝ ꯍꯦꯛ ꯀꯨꯠꯇꯦ ꯏꯕꯨꯡꯉꯣ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯅ ꯍꯦꯟꯖꯥꯡ ꯑꯃꯅ ꯆꯥꯔꯥ ꯑꯅꯤꯔꯛ ꯄꯤꯖꯗꯅ ꯑꯁꯤꯡꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯈꯨꯕꯝꯅꯤ ꯃꯤꯠꯀꯁꯦ ꯁꯣꯟꯗ ꯊꯣꯛꯅ ꯄꯥꯟꯈꯤꯗꯣꯔꯦ ꯀꯔꯤꯒꯤ ꯄꯥꯟꯖꯔꯨꯅꯤ ꯑꯩꯒꯤ ꯑꯩꯅ ꯑꯍꯥꯎ ꯄꯤꯖꯔꯤꯗꯨꯗꯤ ꯊꯣꯡꯗꯅ ꯍꯦꯟꯖꯥꯡ ꯑꯃꯅ ꯑꯅꯤꯔꯛ ꯄꯤꯖꯔꯤꯕꯕꯨ ꯀꯅꯥꯅ ꯄꯤꯖꯅꯒꯦ ꯉꯝꯅ ꯄꯣꯟꯇꯦꯅꯦ ꯃꯤꯅ ꯇꯧꯕ ꯈꯪꯉꯕ꯭ꯔꯣ ꯃꯤꯅ ꯉꯝꯗꯕꯇꯅꯦ ꯑꯩꯅ ꯇꯧꯕꯤꯔꯤꯁꯦ ꯈꯪꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝꯁꯦ ꯅꯣꯡꯃ ꯆꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯒꯤ ꯑꯁꯤꯒꯤ ꯔꯨꯝꯁꯤꯗ ꯑꯩ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯃ ꯆꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯡꯍꯜꯂꯛꯑꯔꯣꯏꯒꯦ ꯍꯌꯦꯡ ꯐꯖꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯦꯡꯍꯜꯂꯔꯣꯏꯒꯦ ꯍꯧꯖꯤꯛ ꯆꯦꯡꯍꯜꯂꯗꯤ ꯆꯦꯡꯐꯝ ꯑꯝꯇ ꯈꯪꯉꯣꯏ ꯍꯧꯔꯛꯐꯝꯅ ꯀꯗꯥꯏꯗꯅꯣ ꯂꯣꯏꯐꯝꯅ ꯀꯗꯥꯏꯗꯅꯣ ꯔꯨꯝꯁꯦ ꯅꯔꯥꯏꯕꯛ ꯐꯩ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯤꯖꯧ ꯂꯣꯏꯁꯤꯟꯕꯤꯔꯛꯏꯁꯦ ꯅꯪ ꯅꯔꯥꯏꯕꯛꯇꯣ ꯐꯩ ꯈꯪꯉꯕ꯭ꯔꯥ ꯂꯨꯄꯥ ꯑꯃꯁꯨ ꯃꯤ ꯑꯃ ꯋꯥꯏꯔꯒ ꯂꯨꯄꯥ ꯑꯃꯁꯨ ꯇꯤꯡꯍꯟꯗ꯭ꯔꯕ ꯈꯪꯉꯕ ꯑꯩꯅ ꯅꯣꯡꯃꯒꯤ ꯈꯔ ꯇꯧꯅ ꯂꯣꯏꯁꯤꯜꯂꯤꯁꯦ ꯅꯪ ꯅꯔꯥꯏꯕꯛꯇꯨ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯅꯤ ꯅꯪ ꯅꯔꯥꯏꯕꯛꯇꯨꯗ ꯊꯝꯕꯥꯜ ꯁꯥꯠꯇꯦ ꯎꯔꯤꯡꯒꯗꯅꯤ ꯀꯔꯤ ꯃꯥꯜꯂꯤ ꯁꯛꯇꯥꯁꯦ ꯃꯨꯁꯤꯅꯦ ꯃꯨꯔꯅ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯟꯇꯦꯟꯁꯨ ꯅꯨꯡꯉꯥꯏꯕ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯖꯤꯔꯤꯗ ꯑꯃꯨꯛ ꯂꯥꯟ ꯇꯧꯕꯁꯤꯅꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯀꯟꯇꯦꯟꯁꯨ ꯊꯣꯛꯇꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯗꯦꯂꯤ ꯕ꯭ꯂꯣꯒꯨꯝꯕ ꯑꯗꯨꯝ ꯀꯩꯀꯩ ꯑꯗꯨꯝ ꯁꯦꯝꯃꯒꯕꯨꯗꯤ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯤ ꯈꯔ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ